Loishinba ngamdaba case leirabadi meeyamna Lok Adalat ki matengna shel amasung matam changdana loishinnaba hotnasi haina Manipur State Legal Services Authority masalsagi Member Secretary Alek Muivah na phongdokkhre wafam asing ase lamfel court complex sa pangthokpa chahi asige hanba National Lok Adalat ka mari lenana makna phongdokkibane Manipur State Legal Services Authority na Imphal West District Legal Services Authority amasung Imphal East District Legal Services Authority aniga khusamnana sinduna pangthokpa ahanba National Lok Adalat atuda Alek Muivah na hai ngasi leibag asigi tongan ba district court complex singda National Lok Adalat pangthoknare lamfel court complex ta pangthokliba National Lok Adalat asida case lising ani chatruk list tawre case sing asigi manungda court ta pending leiba amadi court yoroktriba yaudi yaugadaba case sing su yauri case loishinba haibasi court ta chalaga just na ruling piraga settle tawba du khaknate meeyam gi court haina khangnariba National Lok Adalat asida nakalani ma kimiyoi singna yashinnaba ama puraklaga shel amasung matam changdana case sing loishinba yai amaromda karigumba case ama court ta pending laikhiba madi court fee thiba leirabaso Lok Adalat ta settle tawraga shel handokpa ki khudong chaba lei Lok Adalat ta settle tawbasi Supreme Court ki decree ga manai haina su makna makhata khi अखोईगी असीदा सेटल तौबा once settle तौबसे civil court की degree का दुम माने हाइबदी मसी सी अदुम पार्टी अनिमकता binding तवे अदुगा civil court की degree दा खितन खेतना बदी मसी ददी appeal जो याद रहे any court appeal तौबा याद हमने पार्टी अनिमक ने याना बदी अदुगी सी याम binding होए बनी मतम जो चंग दे अखोईगी से अदुगा अखोई नंपू नंग थाक नसु तौबा याद दे पार्टी अनि सीदा याना नबा अखोई पैसा सु चंगदबा मतम सु चंगदबा उकिल सु अखोई फी सु पे तौदना दुम अखोई ना फैसिलिटेट तौरगा सिदा दुम सेटल तौबनी समाइना मी यामना पार्टिसिपेट तौबा लाकबसी इट इज अ साइन ऑफ नॉर्मसी अखोई लास्ट डिसेंबर दा अखोइना समाइना लोक अदालत तौबदु पार्टिसिपेशन दु खितंग हंधै हाई तारे मदुबु ngasi अखोईगी कोर्ट कॉम्प्लेक्स पार्टी म्याम लाखरे बैंक म्याम लाखरे MSCT case adum lakre matrimonial dispute ki su dum lakchari akoi uzari adum yam se khran di VC ki through the ki su chandel de ki party ma lakonga moi habi ki akoi VC virtual mode de ki akoi settle tawna ba hotnari masi ki sign de akoi si normalcy se adum akoi slowly it's coming back adugi yam harau chai